Thayna matamgi warini. Thel hariba leibak asida ningthau nonglen amadi Maharani Tharikna palami. Makhoi anigi machanupa amatang tangna yaujarami. Mamingna Punsiba haina mingaurami. Ningthau nonglenna maral leiraba huranba nupa amabu mai manungda insinduna chakhalami. Huranba nupa adusu maigi maisaduna kapalawba taurami. Iningthau, aibu amukta kanbiyo. Ai matungda amuk hana siguma thabak ase tawjarui. Ningthau nonglen chakliba mai ado makut aniduna kukapi hek kapaga mutkirami. Huranba nupa adusu mamai mamit musin musalle. Maina chakibagi chaina kholduga kaiga makhada poptai. Nonglen sauna nupa aduda yengduna hairai. Matung karigumba asiguma paw ase hek tahalaba nathwai ado mangi khangjo. Nupa adu leibak makha aduda tharo tharo oli. Amuk su khonjel hauna mayam tanaba mawongda lawrai. Mayam su tabiyu. Leibak asida huran jinthi tawba pumnamak ngasigum dandi phangani. Aduna leibak asida huran jinthi tawba yade. Asumna nonglena mayamduda akanba warep lawrami. Somdana Punsiba magi yamna luna chana tinajaba marup leichilga thang haiduna sanarami. Leichil Punsiba bu yamna kina lumna khanjarami. Punsiba wa yamna ngangba mi amadi oiramde adubu magi marup leichil budi yamna nushina khanjarami. Makhoi ani amana amabu yamna nushi chanarami. Punsiba wana sormapi hondoklaga hairai. Itaw, tose, hayeng amuk makha chatharase. Leichil wana. Hoi, yai. Asi haiduna sanabado leptuna anidu pothaminarami. Punsiba Leichil lo onchilaktuna hairai. Itaw, horen nga koithouse. Hoi, yai, Rajkumar. Anidu phaminaduna leiringaida lanmi ama makhoigi manakta yamna thuna changsilaktuna hairai. Rajkumar, Maharani na Rajkumar bu amukta lao hairai. Punsiba lanmi nupa aduda onchilaktuna hairai. Laage hayo. Lanmi adusu Punsibagi pakhum aduda khonglei thuna chatkirami. Punsiba tapna hogolai aduga chatpa hawi. Maga chap manana Leichil su hogolaktuna anidu punna Maharani gi manakta laklami. Punsiba mamana leiriba adomda changlaklami. Leichil di khara laptakna leptuna leiri. Maharani Tharik machadi yengduna hairai. Lao lao, sida phamo. Ngasidi ima nangonda wafam amata hagdokke. Kari takpigadabano, ima. Tharik machada nungshini yengduna hairai. Ima na ichagidama. Laithau hairiba leibak adugi Rajkumaribu. Imau oige haina khale. Ichagi apamba su hayo. Punsiba tapna. Ima na hairiba wado. Nacha hiktok chabadi nachade. Adubu nacha yisu apampamda khanbagi matamdudi pibiyu. Marak aduda nonglen su yausilai. Icha na hairiba pumba pabung ne yai. Ichagi su apampamda khalu. Tharik na ichagi apambada ima su thingloi. Adubu yam kuina matam lawadi yariko. Hoi ima. Punsiba su mama mapada chatluki ke hairamduna tholaklami. Leichil su leptuna leirami. Punsiba matha sana Leichil da mama mapana hairakiba wa pumnamak tamli. Punsibagi wado tabada Leichil du momon noktuna hairai. Rajkumar na sihidamak matha sagadaba nate. Ima babung nasu matam piridana. Matam phana pirabasu. Aina hujik kamaina aiga leminagadabi mahaktubu karamna thirugani. Asumna anidu tathok tasin taunari. Ngayhak leibaga hainakibagi matung inna Leichilga Punsibaga su koiba chatnaba fizol nana setuna thoklai. Punsiba magi sagol apaibi adugi mathakta tongkhatuna wangna pairami. Leichil su chap manai. Asumna som pairakpana fana yamnadi pairami. Tanja adudani Punsibana tongliba sagol adu tamna ten kaplaklami. Ten aduna sagol adugi mabuk chap chana palami. Maduga ikan kanadana Punsibadasu
ꯇꯦꯟꯖꯩ ꯑꯍꯨꯝ ꯃꯔꯤ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯇꯦꯟꯗꯨꯅ ꯄꯥꯝꯕꯣꯝ ꯋꯥꯏꯗ ꯄꯥꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯄꯨꯟꯁꯤꯕꯅ ꯄꯥꯏꯊꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ, ꯀꯗꯣꯝꯗ ꯄꯥꯏꯊꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯈꯤꯗ꯭ꯔꯦ꯫ ꯂꯩꯆꯤꯜꯁꯨ ꯉꯥꯏꯍꯥꯛ ꯀꯗꯣꯝꯗ ꯊꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯣ ꯀꯪꯉꯥꯎꯅꯔꯝꯃꯤ꯫ ꯂꯩꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯅ ꯁꯛꯍꯦꯟ ꯑꯃꯗꯤ ꯑꯏꯪꯕꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯏꯔꯩꯃ, ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯌꯣꯛꯄꯒꯤ ꯍꯧꯅꯕꯤ ꯌꯥꯝꯅ ꯀꯦꯁꯤꯟꯅꯔꯝꯃꯤ꯫ ꯏꯔꯩꯃ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯂꯤꯟꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯩꯃ ꯃꯤꯡꯁꯦꯜꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯝꯐꯥꯕꯤ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯁꯝꯐꯥꯕꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯂꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯟ, ꯁꯤꯒꯤ ꯁꯝꯐꯥꯕꯤꯁꯦ ꯐꯖꯕ꯭ꯔꯥ? ꯂꯤꯟꯁꯨ ꯐꯖꯩ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯅꯣꯝꯃꯤ꯫ ꯂꯤꯟ ꯏꯔꯩꯃꯗꯒꯤ ꯁꯝꯐꯥꯕꯤꯗꯣ ꯂꯧꯗꯨꯅ ꯏꯔꯩꯃꯒꯤ ꯃꯀꯣꯛꯇ ꯐꯥꯕꯤꯔꯝꯃꯤ꯫ ꯏꯔꯩꯃ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯤꯟꯒ ꯄꯨꯟꯅ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯔꯩꯃꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩ ꯃꯈꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯔꯩꯃ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ꯫ ꯅꯨꯄꯥ, ꯍꯧꯒꯠꯂꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯤꯟ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯏꯔꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯨꯄꯥꯁꯦ ꯇꯦꯟꯅ ꯄꯥꯟꯕ ꯃꯥꯜꯂꯤ, ꯌꯥꯝ ꯊꯨꯅ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯇꯧꯁꯤ꯫ ꯏꯔꯩꯃꯁꯨ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯃꯈꯨꯠꯇꯨ ꯏꯟꯁꯤꯜꯂꯤ꯫ ꯁꯣꯔꯗꯤ ꯍꯣꯜꯂꯤꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯂꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯟ, ꯍꯤꯗꯥꯛ ꯂꯧꯔꯨꯆꯣ꯫ ꯂꯤꯟꯁꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯔꯩꯃꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯦ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯤꯟꯁꯨ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯃꯄꯥꯗꯨ ꯃꯍꯤꯛ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡ ꯑꯣꯏꯁꯤꯟꯅꯕ ꯍꯤꯗꯥꯛ ꯇꯩꯔꯝꯃꯤ꯫ ꯂꯤꯟ ꯏꯔꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯨꯄꯥꯁꯦ ꯀꯣꯅꯨꯡꯗ ꯄꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯔꯩꯃ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯣꯅꯨꯡꯗ ꯄꯨꯈꯤꯒꯨꯝꯁꯦ, ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯂꯥꯛꯑꯒ ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯍꯪꯁꯦ꯫ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯂꯩꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯈꯤꯅꯤ, ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯂꯤꯟꯁꯨ ꯌꯥꯅꯤꯡꯂꯝꯃꯤ ꯏꯔꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯛꯑꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯂꯤꯟ ꯇꯍꯥ ꯇꯍꯥ ꯏꯔꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯂꯥꯛꯑꯕ ꯃꯥꯜꯂꯤ꯫ ꯏꯔꯩꯃ ꯌꯥꯝ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯇꯞꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯀꯗꯥꯏꯗꯅꯣ? ꯏꯔꯩꯃ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯂꯩꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯅꯤ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯄꯨꯟꯁꯤꯕ ꯉꯁꯥꯏ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯅ ꯇꯦꯟ ꯀꯥꯞꯂꯛꯈꯤꯕ ꯑꯗꯣ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯥꯒꯇ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯀꯥꯏꯅꯍꯜꯂꯦ, ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯈꯪꯂꯦ ꯁꯒꯣꯜ ꯑꯗꯨ ꯍꯤꯡꯂꯝꯂꯔꯣꯏ ꯍꯥꯏꯕ꯫ ꯏꯔꯩꯃ ꯄꯨꯟꯁꯤꯕꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯪꯉꯤꯁꯦ? ꯄꯨꯟꯁꯤꯕ ꯏꯔꯩꯃꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯏꯔꯩꯃꯁꯨ ꯄꯨꯟꯁꯤꯕꯗ ꯋꯥꯍꯪ ꯍꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯄꯨꯟꯁꯤꯕꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯏꯔꯩꯃ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯒꯤꯗꯤ ꯍꯟꯕ ꯊꯦꯡꯂꯅꯤ, ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯣꯏꯅ ꯍꯜꯂꯣ, ꯀꯣꯅꯨꯡꯗ ꯆꯪꯉꯁꯤ, ꯂꯥꯛꯑꯣ꯫
ꯄꯨꯟꯁꯤꯕ ꯏꯔꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯍꯥꯛ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯣꯏ ꯍꯜꯂꯣ꯫ ꯏꯔꯩꯃꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯔꯝꯃꯤ꯫ ꯏꯔꯩꯃꯒ ꯂꯤꯟꯒꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯕꯨ ꯉꯁꯤꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯔꯒꯦ? ꯏꯔꯩꯃ ꯅꯣꯛꯃꯤ ꯂꯩꯀꯣꯜꯗ ꯆꯠꯂꯨꯔꯦ, ꯌꯥꯝ ꯐꯖꯩ ꯂꯩꯀꯣꯜꯗꯣ꯫ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯅꯣꯡꯃ ꯌꯦꯡꯉꯨ ꯇꯥꯔꯦ꯫ ꯏꯔꯩꯃ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯗꯨꯅ ꯂꯤꯟꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯔꯩꯃ ꯂꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯟ, ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ? ꯍꯥꯏꯖꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯏꯔꯩꯃ ꯃꯥꯅ ꯈꯪꯏ ꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯈꯣꯏꯒ ꯌꯥꯅꯗꯦ ꯍꯥꯏꯕ, ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤꯕꯕꯨ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯤꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯋꯥ ꯃꯦꯜꯂꯤꯕꯅꯤ꯫ ꯏꯔꯩꯃ ꯂꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯟ, ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯒꯦ ꯏꯊꯟꯇ꯫ ꯏꯔꯩꯃꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯟꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯔꯩꯃꯁꯨ ꯃꯪꯗꯨꯅ ꯐꯝꯂꯤ꯫ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯕꯒꯤ ꯁꯛꯇꯝꯕꯨ ꯃꯤꯠꯃꯥꯡꯗ ꯎꯖꯔꯛꯏ꯫ ꯁꯣꯝꯗꯅ ꯂꯩꯆꯤꯜꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯤ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯃꯆꯥꯅꯨꯄꯥꯕꯨ ꯁꯣꯛꯂꯛꯄ ꯑꯁꯤꯗꯗꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯇꯤ ꯃꯆꯥꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯪꯕꯨ ꯀꯞꯀꯅꯨ ꯀꯩꯗꯧꯕꯒꯦ? ꯅꯨꯄꯥ, ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ, ꯑꯩ ꯏꯆꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯒ ꯀꯞꯄ ꯂꯥꯎꯕ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯡꯂꯦꯟ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯂꯦꯟ ꯁꯥꯎꯅ ꯂꯥꯎꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯣꯏ ꯈꯔ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯆꯤꯜ, ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯅ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯣ ꯅꯣꯏ ꯈꯔ ꯆꯠꯇꯨꯅ ꯊꯤꯌꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯅꯕ꯫ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ, ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡ ꯉꯥꯟꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯏꯔꯩꯃ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯅꯕ ꯁꯦꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯊꯦꯜ ꯃꯈꯜ ꯃꯈꯜ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯂꯤꯟꯁꯨ ꯏꯔꯩꯃꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯏꯔꯩꯃ ꯂꯤꯟꯗ ꯇꯨꯃꯤꯟ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯟ, ꯅꯪ ꯑꯩꯒꯤ ꯀꯥꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯂꯩꯀꯣꯜꯗ ꯇꯨꯃꯤꯟꯅ ꯆꯪꯂꯨꯈꯤꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯣꯜ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯆꯤꯡꯅꯈ꯭ꯔꯅꯤ꯫ ꯂꯤꯟ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ? ꯃꯍꯥꯔꯥꯅꯤꯒ ꯅꯤꯡꯊꯧꯒꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯂꯤꯟ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨꯕ꯫ ꯂꯤꯟꯁꯨ ꯏꯔꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ ꯌꯥꯔꯝꯃꯤ꯫ ꯏꯔꯩꯃꯁꯨ ꯃꯀꯣꯛꯇ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯩꯃ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯏꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯄꯨꯟꯁꯤꯕꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯀꯔꯤꯁꯨ ꯆꯥꯔꯝꯈꯤꯔꯣꯏ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕ ꯏꯔꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯏꯔꯩꯃ ꯄꯨꯟꯁꯤꯕꯅ ꯈꯪꯍꯧꯗꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯉꯔꯥꯡꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗꯕ ꯑꯣꯏꯔꯛꯄꯅ ꯏꯔꯩꯃꯅ ꯄꯨꯔꯛꯏꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯅꯥꯔꯛꯇꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯆꯥꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯝꯃꯤ꯫ ꯏꯔꯩꯃ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯅꯈꯨꯠꯇꯣ ꯌꯥꯝꯅ ꯅꯥꯔꯒꯗꯤ ꯑꯩ ꯏꯟꯕꯤꯔꯛꯀꯦ꯫ ꯌꯥꯔꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯄꯨꯟꯁꯤꯕ ꯍꯟꯗꯛꯇꯤ ꯊꯉꯩ ꯁꯦꯡꯅ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯏꯔꯩꯃ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯗꯨꯅ ꯄꯨꯟꯁꯤꯕꯗ ꯆꯥꯅꯕ ꯑꯗꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯏꯔꯩꯃꯗ ꯌꯦꯡꯅ ꯌꯦꯡꯅ ꯆꯥꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯆꯦꯛꯃꯨꯛ ꯂꯥꯎꯅꯔꯝꯗꯦ꯫ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯅꯈꯨꯠꯁꯨ ꯅꯥꯕ ꯐꯠꯇ꯭ꯔꯦ,
ꯌꯥꯔꯗꯤ ꯅꯥꯕ ꯐꯔꯒ ꯀꯣꯟꯅ ꯇꯞꯅ ꯍꯜꯂꯣ. ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯒꯅꯨ. ꯌꯥꯔꯗꯤ ꯉꯁꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ. ꯉꯁꯤ ꯈꯛꯇꯒ ꯂꯩꯕꯤꯔꯣ, ꯔꯥꯖꯀꯨꯃꯥꯔ. ꯄꯨꯟꯁꯤꯕꯁꯨ ꯏꯔꯩꯃꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ. ꯏꯔꯩꯃ ꯐꯅ ꯀꯨꯏꯅ ꯄꯨꯟꯁꯤꯕꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ. ꯄꯨꯟꯁꯤꯕ ꯏꯔꯩꯃꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯣ. ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯥꯟꯅ ꯈꯜꯂꯒꯅꯤ. ꯏꯔꯩꯃꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯗ ꯍꯟꯕ ꯇꯥꯔꯝꯃꯤ, ꯍꯟꯅꯤꯡꯗ. ꯏꯔꯩꯃꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯂꯤꯟ ꯏꯔꯩꯃꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯏꯔꯩꯃꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ. ꯔꯥꯖꯀꯨꯃꯥꯔ, ꯄꯨꯟꯁꯤꯕꯕꯨ ꯍꯟꯈ꯭ꯔꯕꯣ? ꯍꯟꯗ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ. ꯂꯤꯟꯁꯨ ꯏꯔꯩꯃꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯈꯪꯕꯅ ꯍꯥꯏꯔꯛꯏ. ꯔꯥꯖꯀꯨꯃꯥꯔꯤ, ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯒꯅꯨ. ꯊꯦꯡꯅꯧꯋꯣꯅ ꯇꯝꯂꯕꯗꯤ ꯀꯣꯟꯅ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ. ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤꯌꯦ. ꯏꯔꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ. ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯣꯏꯗꯧꯔꯦ. ꯔꯥꯖꯀꯨꯃꯥꯔꯤꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯏꯔꯩꯃ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ. ꯂꯤꯟ, ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯥꯅꯗꯦ ꯍꯥꯏꯕ. ꯂꯤꯟꯗꯤ ꯉꯁꯥꯏꯈꯩ ꯕꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯔꯩꯃꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ. ꯃꯥꯁꯨ ꯏꯔꯩꯃꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯔꯥꯅꯤꯒ ꯅꯤꯡꯊꯧꯒꯗ ꯇꯝꯂꯝꯃꯤ. ꯅꯤꯡꯊꯧ ꯁꯛꯍꯦꯟ ꯈꯨꯗꯛꯇ ꯂꯥꯟꯃꯤ ꯈꯔ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ. ꯀꯨꯏꯍꯧꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯟꯃꯤ ꯈꯔꯅ ꯄꯨꯟꯁꯤꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ. ꯅꯤꯡꯊꯧ ꯁꯛꯍꯦꯟ ꯄꯨꯟꯁꯤꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯣ? ꯄꯨꯟꯁꯤꯕ ꯇꯞꯅ. ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯅꯠꯇꯦ. ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯒ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ? ꯄꯨꯟꯁꯤꯕ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ. ꯄꯨꯟꯁꯤꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗු ꯁꯛꯍꯦꯟꯗꯤ ꯊꯥꯖꯔꯝꯗꯦ. ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯗꯣꯛꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯁꯛꯍꯦꯟ ꯁꯥꯎꯅ ꯂꯥꯎꯔꯛꯏ. ꯅꯨꯄꯥꯁꯦ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯨ, ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯤꯐꯥꯎ. ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯥꯛꯂꯝꯃꯤ. ꯄꯨꯟꯁꯤꯕ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ. ꯃꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯥꯅꯗꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ. ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ. ꯄꯨꯟꯁꯤꯕ ꯈꯨꯝꯗꯦ, ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ. ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯃꯁꯤꯗꯒꯤ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯒꯅꯤ? ꯃꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤꯅꯦ. ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯏꯟꯁꯤꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯏꯔꯩꯃ ꯂꯤꯟꯒ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯤꯡꯐꯨ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯑꯗꯨ ꯇꯥꯔꯛꯏ. ꯉꯔꯥꯡ ꯂꯩꯀꯣꯜꯗ ꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯩꯔꯝꯃꯦ ꯍꯥꯏꯅꯩ. ꯃꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯆꯨꯝꯕ ꯃꯥꯜꯂꯦ. ꯔꯥꯖꯀꯨꯃꯥꯔꯗꯣ ꯍꯧꯖꯤꯛ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯦꯁꯨ ꯍꯥꯏ. ꯑꯃꯗꯒꯤ ꯑꯃ ꯋꯥꯗ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤ. ꯏꯔꯩꯃ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯩꯁꯨꯝꯁꯪꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯄꯨꯟꯁꯤꯕ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯪꯕꯒꯤꯁꯨ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯤ. ꯏꯔꯩꯃ ꯄꯨꯟꯁꯤꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯁꯤꯟꯊꯔꯛꯏ. ꯄꯨꯟꯁꯤꯕ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ.
Irayma kapli kapli. Rajkumar, ay soikre. Aina maram oiraga Rajkumarbu awafamda tahalle. Rajkumari, masida nahaki naral leite. Asi haiduna punsiba tumina mamai nontaduna leire. Irayma punsibagi mawong aduda wahay amata haibang ngamduna leire. Ngayhak tumina lainaruraba matung punsiba Iraymada sungyeng-yengdabida hairai. Rajkumari, nahak suhalo. Nangna swaida kuina leiradi, mina lana laukini. Aduna hena khudong thiba nangani. Iraymasu punsibana haiba wadu achumba oibana mafam aduda tinthana leiramda thoglai. Irayma mapa ningthau mama maharani gi manakta laklami. Sakhen machanupina laiba asigi maram maha khangbana hanglai. Pabunggi Irayma, ichabu pabungda kari hainingbage. Irayma makhut ani lona jaduna. Pabung, Rajkumar punsibabu amukta thadokpiyo. Mahakti phattaba mi nati. Pabunggi Irayma, nangna khangdaba wari yamna lei. Mahak afaba karisu oiramlai. Mahakti aikhoigi yeknabani. Pabung, mahak thadokpikrase. Sakhen machanupigi mawongduda sauningba phawna hairai. Irayma, pabungna hairibase nang bap tadraba male. Pabung, aisu khangi. Pabungna hairibada loina. Aduga karigidamak makhoigi leibaka aikhoigi yeknaribano. Aduga mahakki maralna kari. Maram lei, nangna khangoi. Khangdaba maramda khanganbadi yadabra. Ayingbisu matang aduda yauslai. Napana chana hairiba pumba achumba yawi. Aikhoiga makhoiga yeknai haiduna maral leitraba nupa ase phajinduna adum thamkigadrane. Sakhen sauna ayingbida mamit khani yenglai. Nupi, nang yaurakano. Nangna angangse kiyena mauni yolokpaduna naw yamna chawre. Irayma nokningdana noktuna. Pabung, nangse phana phabra khanbani. Adubu khwaidagi phatlamdabadi pabung oirame. Sakhen kanna. Irayma. Ayingbi machanupida onchinduna. Irayma, chalo. Imaga tapna wari sanarase. Iraymasu mapada yamna warauna yengamduna chatkirami. Ayingbi mapi ira chenna mapuroibada yengduna hairai. Nupa, nang haujipau aibu nusiba ngamdabra. Kaina nupi, nangna haininglibase. Nangna haujipau maharani tharikbu nusibagi natra. Ningthau nonglenbu haujipau yekduna leiribase. Sakhen kumbangamda mamai nontaduna leire. Ayingbisu mapi ira chenna sakhenda yenglamduna chatkirami. Sakhensu tumina phamduna lehawi. Laibak anisi yeknakibagi maramdi tharikki maramdagini. Ningthau nonglenga sakhenga pakhang pungkhak pharakpadagi makhoi ani yamna luna tinaduna lakpani. Thabak ama chatpadasu punna chatminarambani. Nongma atopa laibak amada anidu manai masen amata yaudana koiba lakpada tharikpu makhoi anina uzaki. Madudagi makhoi anina tharikpu lona kana khanganda senajaba haurakhi. Luna tinajaba anidusu hanagum toina pulamde. Nongma nonglenga sakhenga tharikta nungsi phongdoki. Makhoi anigi manungda tharikna nonglena haibado yarami. Tharika nonglenga yamna nungsinaba haibado oirami. Madudagi sakhenna nonglenda yeknabagum khanba haurakhi. Nonglensu sakhengi mawong khangbana manasu sakhenbu warauba henmankibana yeknaba haibado oiki. Madudagi anidu amana amabu yengthinaba haurami. Ngasi phawba hanba leita yeknaduna laklibani. Numit nini humnimuk haujinkirami. Irayma chak inthi nungaina chada machi khuding ungduna leirami. Machanupigi mawong matau phajna khangbana sakhenga ayingbigasu machagi khanbada yamna wajarami. Ayingbi machagi ka manung aduda changlaklami. Irayma tumina phamlambadagi mama changakpa ubada hairai. Ima, kai leirage. Ayingbi machagi nakan aduda phamtharakduna hairai. Imagi Irayma, kaigino, nangna chak inthi nungaina chade hairibase.
ꯅꯁꯥꯗꯣ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ. ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯝꯃꯤ. ꯑꯏꯪꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ. ꯏꯃꯥꯅ ꯁꯣꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯥꯗꯣꯛꯀꯅꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ. ꯋꯥꯗꯣ ꯉꯥꯡꯕ ꯂꯣꯏꯕꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯏꯔꯩꯃꯁꯨ ꯍꯟꯗꯛꯇꯤ ꯈꯥꯡꯕ ꯉꯝꯗ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ. ꯑꯏꯪꯕꯤꯁꯨ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ. ꯑꯏꯪꯕꯤ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ. ꯅꯨꯄꯥ, ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ. ꯁꯛꯍꯦꯟ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ. ꯑꯏꯪꯕꯤꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ. ꯃꯤꯒꯤ ꯃꯆꯥ ꯃꯔꯥ ꯂꯩꯇꯕꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯏꯆꯥꯕꯨ ꯍꯥꯠꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯁꯤꯗ ꯏꯆꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ. ꯀꯔꯤꯒꯤ ꯂꯩꯅꯗꯕ? ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯥꯒꯅꯤ ꯇꯨꯝꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯂꯩꯔꯤꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ, ꯋꯥ ꯃꯈꯥ ꯇꯥꯅꯨ. ꯃꯁꯤꯒꯤ ꯃꯔꯝꯗ ꯏꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯁꯤꯜꯂꯛꯀꯅꯨ. ꯑꯏꯪꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ. ꯏꯆꯥꯁꯦ ꯁꯤꯈ꯭ꯔꯁꯅꯨ ꯃꯇꯥꯒꯨꯝ ꯊꯧꯋꯤꯡꯀꯤ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯁꯛꯍꯦꯟ ꯀꯟꯅ. ꯅꯨꯄꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯀꯅꯥꯅ ꯍꯥꯏꯕ ꯍꯧꯅꯩ? ꯑꯏꯪꯕꯤ ꯃꯄꯤ ꯁꯤꯟꯊ ꯁꯤꯟꯊ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ, ꯑꯩꯗꯤ ꯏꯆꯥ ꯂꯩꯇꯕ ꯃꯐꯝꯗ ꯑꯩꯁꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ. ꯃꯁꯤꯃꯗꯤ ꯈꯪꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯁꯛꯍꯦꯟꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ. ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯍꯩ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯔꯤ. ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ. ꯅꯣꯏ ꯄꯥꯎ ꯇꯥꯅꯗꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔꯗꯣ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯁꯦ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯥꯏꯌꯦ ꯑꯩꯁꯨ. ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ. ꯑꯗꯨꯅꯤ ꯑꯩꯁꯨ ꯇꯥꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯂꯤꯟꯅ ꯇꯥꯔꯝꯃꯤ. ꯂꯤꯟꯁꯨ ꯇꯍꯥ ꯇꯍꯥ ꯏꯔꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯏꯔꯩꯃꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯏꯔꯩꯃ ꯑꯃꯨꯛꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ. ꯏꯔꯩꯃ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯄꯥꯕꯨꯡ, ꯔꯥꯖꯀꯨꯃꯥꯔꯗꯤ? ꯁꯛꯍꯦꯟꯅ. ꯔꯥꯖꯀꯨꯃꯥꯔ ꯊꯥꯗꯣꯛꯈ꯭ꯔꯦ. ꯏꯔꯩꯃ ꯂꯠꯂꯤ ꯂꯠꯂꯤ. ꯔꯥꯖꯀꯨꯃꯥꯔ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯉꯁꯥꯏ ꯑꯉꯟꯕꯗ. ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯏꯔꯩꯃ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯑꯝꯃꯤ. ꯑꯗꯨꯒ ꯇꯨꯃꯤꯟ ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯏꯔꯩꯃ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯐꯝꯊꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯒꯤ ꯅꯪꯅ ꯆꯠꯄꯗ ꯑꯩꯕꯨ ꯇꯥꯛꯂꯝꯗꯦ? ꯑꯃꯨꯛꯁꯨ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯔꯧꯅ ꯁꯣꯜꯂꯤ. ꯉꯁꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯁꯦ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ. ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯍꯩꯅꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯏꯔꯩꯃ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯊꯅ ꯂꯧꯔꯝꯃꯤ. ꯂꯤꯟꯁꯨ ꯏꯔꯩꯃꯕꯨ ꯊꯤꯔꯛꯄꯅꯤ. ꯏꯔꯩꯃꯅ ꯀꯞꯄꯒ ꯂꯩꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯔꯥꯖꯀꯨꯃꯥꯔꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯔꯩꯃ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ. ꯂꯤꯟ, ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ. ꯂꯤꯟꯁꯨ ꯔꯥꯖꯀꯨꯃꯥꯔ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯅꯤ. ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯂꯤꯟ, ꯃꯥ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯌꯦ. ꯑꯁꯨꯝꯅ ꯏꯔꯩꯃꯁꯨ ꯂꯤꯟꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ. ꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯄꯨꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯝꯃꯤ. ꯄꯨꯟꯁꯤꯕꯅ ꯃꯄꯥ ꯅꯤꯡꯊꯧ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯗꯤ ꯃꯆꯥꯕꯨ ꯅꯤꯡꯊꯧ ꯁꯛꯍꯦꯟꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯦ ꯇꯥꯕꯗ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯇꯤ ꯃꯆꯥꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ. ꯃꯈꯣꯏꯅ ꯏꯆꯥꯗ ꯐꯨꯕ꯭ꯔꯥ ꯆꯩꯕ꯭ꯔꯥ? ꯏꯃꯥ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯐꯨꯕ ꯆꯩꯕ ꯇꯧꯗꯦ.
ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯥꯈꯠꯆꯕꯒꯤ ꯍꯧꯅꯕꯤ ꯃꯆꯥꯒꯤ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯁꯣꯛꯄ ꯂꯩꯇꯕꯅ ꯄꯥꯈꯠꯄꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯛꯍꯦꯟꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯗꯨꯅ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯈꯜꯗꯨꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯅꯍꯥꯛꯄꯨꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯁꯛꯇꯝꯕꯨ꯫ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯆꯤꯜꯁꯨ ꯇꯍꯥ ꯇꯍꯥ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯄꯨꯟꯁꯤꯕ ꯂꯩꯆꯤꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯝꯇ ꯀꯣꯜꯂꯛꯀꯅꯨꯁꯦ꯫ ꯂꯩꯆꯤꯜꯁꯨ ꯀꯣꯜꯂꯝꯕꯗ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯕꯗ ꯍꯪꯂꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯀꯅꯥꯅ ꯔꯥꯖꯀꯨꯃꯥꯔꯗ ꯂꯥꯛꯆꯕ ꯌꯥꯎꯏ? ꯑꯩ ꯇꯧꯒꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯗꯞꯇꯣ ꯈꯤꯠ ꯇꯧꯕꯤꯔꯛꯑꯅꯨ꯫ ꯑꯃꯨꯛꯁꯨ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯂꯩꯆꯤꯜꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯆꯠꯂꯝꯗꯥꯏꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯦꯡꯅꯔꯝꯗꯕꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕꯣ꯫ ꯑꯩ ꯈꯪꯗꯦ ꯂꯩꯆꯤꯜ, ꯑꯗꯨꯒ ꯂꯩꯆꯤꯜ, ꯃꯣꯏꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯈꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯌꯥꯅꯗꯦ ꯍꯥꯏꯕ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯍꯥꯟꯅ ꯃꯃꯥꯡꯗ꯫ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯅꯕ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯃꯗꯨꯃꯗꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯅꯤꯡꯉꯤ꯫ ꯃꯇꯥꯡ ꯆꯥꯗꯅ ꯂꯩꯆꯤꯜꯁꯨ ꯀꯥꯔꯟ ꯉꯥꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯒꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦ꯫ ꯑꯃꯗꯤ ꯀꯥꯔꯟ ꯑꯣꯏꯅ ꯉꯥꯡꯖꯔꯨꯕꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯂꯨꯁꯟꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯆꯤꯜꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗꯦ, ꯃꯍꯥꯛꯇꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯆꯠꯁꯤꯔꯥ? ꯄꯨꯟꯁꯤꯕ ꯃꯉꯛꯇꯣ ꯍꯥꯏ꯫ ꯆꯠꯈꯤꯒꯨꯝꯁꯦ, ꯈꯔ ꯂꯩꯔꯒ ꯏꯪꯅ ꯇꯞꯅ ꯑꯣꯏꯅ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯂꯦꯟ ꯁꯥꯎꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯦ ꯇꯥꯕꯗ꯫ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯁꯛꯍꯦꯟꯁꯨ ꯅꯣꯡꯂꯦꯟꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯁꯛꯍꯦꯟꯅ ꯄꯨꯟꯁꯤꯕꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯑꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ ꯑꯃ ꯃꯌꯥ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯔꯩꯃ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯌꯤꯡꯕꯤꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯏꯔꯩꯃ꯫ ꯏꯔꯩꯃ ꯃꯃꯥꯅ ꯆꯪꯂꯛꯏꯕ ꯑꯗꯣ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯛꯏ, ꯋꯥ ꯂꯥꯡꯗꯤ ꯀꯔꯤꯁꯨ ꯉꯥꯡꯂꯛꯇꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯒꯤ ナカン ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯏꯔꯩꯃ, ꯏꯆꯥꯕꯨ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯏꯆꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯏꯔꯩꯃ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ, ꯏꯃꯥ, ꯑꯩꯍꯥꯛ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯏꯔꯩꯃ, ꯏꯃꯥ ꯈꯪꯉꯤꯅꯦ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯣ ꯑꯩꯁꯦ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯅꯃꯥꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯏꯔꯩꯃ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯅꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ, ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯌꯥꯅꯗꯦ ꯍꯥꯏꯕ꯫ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯂꯧꯁꯜꯂꯣꯏ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯔꯩꯃ, ꯅꯍꯥꯛ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯈꯜꯂꯨꯔꯒꯅꯨ꯫ ꯏꯆꯥꯒꯤꯁꯨ ꯀꯔꯤ ꯋꯥꯠꯂꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯔꯩꯃ ꯋꯥ ꯂꯥꯡꯉꯥꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯥꯔꯤ꯫ ꯁꯣꯝꯗꯁꯨ ꯅꯣꯡꯂꯦꯟ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯄꯥꯕꯨꯡ,
ꯑꯩꯒꯤꯁꯨ ꯑꯩꯅ ꯈꯟꯖꯕ ꯃꯤꯁꯛ ꯂꯩꯖꯩ. ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ? ꯏꯄꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯣ. ꯄꯥꯕꯨꯡ, ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯃꯕꯨꯅꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯃ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯁꯥꯀꯦꯟꯒꯤ ꯃꯆꯥꯅꯨꯄꯤ? ꯃꯥꯅꯤ. ꯅꯣꯡꯂꯦꯟ ꯍꯟꯗꯛꯇꯤ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯃꯤ? ꯏꯄꯥꯅ ꯌꯥꯗꯦ. ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕ. ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ? ꯑꯩꯅ ꯌꯥꯗꯦꯗꯤ ꯌꯥꯗꯦ. ꯃꯁꯤꯗ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥꯍꯪ ꯍꯪꯂꯛꯀꯅꯨ. ꯏꯄꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ. ꯑꯩ ꯌꯥꯕ ꯉꯝꯂꯣꯏ. ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ. ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯩꯃꯒ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏ. ꯅꯣꯡꯂꯦꯟ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯇꯥꯡ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯤꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯏ. ꯄꯨꯟꯁꯤꯕ, ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯑꯁꯦ ꯏꯆꯥꯒꯤ ꯐꯅꯕꯅꯤ. ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯗ ꯐꯅꯕꯅꯣ ꯅꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ? ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯦ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯁꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯦ. ꯅꯪꯅ ꯈꯔ ꯊꯦꯝꯃꯨ. ꯅꯨꯄꯥ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯂꯥꯞꯅ ꯊꯝꯈꯤꯁꯤ. ꯏꯆꯥꯕꯨ ꯍꯥꯟꯅ ꯊꯦꯝꯅꯧꯗꯨꯅ ꯌꯦꯡꯁꯤ. ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯤꯕꯁꯦ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥ ꯇꯥꯅꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯄꯨꯟꯁꯤꯕ ꯃꯃꯥꯅ ꯆꯪꯂꯛꯄ ꯎꯕꯗ ꯍꯪꯂꯛꯏ. ꯏꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ. ꯄꯨꯟꯁꯤꯕ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯗꯧꯒꯩ ꯉꯥꯏꯗꯨꯅ ꯂꯩ. ꯊꯥꯔꯤꯛꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ. ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ, ꯅꯪ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯥꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏꯅ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯀꯔꯝꯅ ꯌꯥꯅꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯂꯤꯔꯒꯦ. ꯃꯁꯤ ꯇꯥꯔꯒ ꯏꯆꯥꯅ ꯂꯦꯞꯂꯛꯄ ꯐꯤꯔꯦꯞꯇꯣ ꯏꯃꯥ ꯌꯥꯈꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯃꯁꯤꯗ ꯏꯔꯩꯃꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ. ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯏꯃꯥ, ꯅꯪꯁꯨ ꯍꯥꯏꯌꯨꯅꯦ, ꯃꯁꯤꯗ ꯏꯔꯩꯃꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯏꯔꯩꯃꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤꯅꯤ. ꯄꯨꯟꯁꯤꯕ ꯃꯃꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩ ꯏꯔꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯊꯥꯔꯤꯛꯁꯨ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯖꯅ ꯈꯪꯂꯦ. ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯕ ꯃꯆꯥꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯇꯣꯡꯗꯨꯅ ꯏꯔꯩꯃꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯏꯔꯩꯃ ꯃꯥꯒ ꯄꯨꯟꯁꯤꯕꯒ ꯊꯦꯡꯅꯈꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯝꯃꯤ. ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯗꯨꯅ ꯏꯔꯩꯃꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ. ꯏꯔꯩꯃꯁꯨ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯎꯡꯗꯨꯅ ꯂꯩꯕꯅꯤꯅ ꯃꯃꯥꯡꯗ ꯀꯅꯥ ꯂꯩ ꯀꯅꯥ ꯆꯠꯂꯤ ꯍꯥꯏꯕ ꯎꯕ ꯅꯠꯇꯦ. ꯄꯨꯟꯁꯤꯕ ꯏꯔꯩꯃꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯏꯔꯩꯃꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯏꯔꯩꯃ ꯃꯄꯤ ꯁꯤꯟꯊ ꯁꯤꯟꯊ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ. ꯔꯥꯖꯀꯨꯃꯥꯔ. ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕꯅꯤꯅ ꯄꯨꯟꯁꯤꯕꯁꯨ ꯇꯥꯔꯝꯃꯤ ꯏꯔꯩꯃꯅ ꯁꯣꯜꯂꯤꯕꯗꯨ. ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯂꯥꯛꯑꯣꯕ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ. ꯄꯨꯟꯁꯤꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯂꯥꯛꯏ ꯅꯪꯒꯤ ꯅꯅꯥꯛꯇ. ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯔꯩꯃꯁꯨ ꯃꯉꯛꯇꯣ ꯅꯣꯟꯈꯠꯂꯛꯑꯝꯃꯤ. ꯄꯨꯟꯁꯤꯕꯅ ꯃꯤꯠꯃꯥꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯎꯔꯤꯕꯁꯦ ꯃꯪꯂꯥꯟꯗꯔꯥ? ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯇꯥꯔꯛꯏꯕ ꯏꯔꯩꯃꯒꯤ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯄꯤꯔꯛꯑꯝꯃꯤ. ꯃꯪ ꯅꯠꯇꯦ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯅꯤ. ꯏꯔꯩꯃ ꯈꯪꯍꯧꯗꯦ. ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ. ꯄꯨꯟꯁꯤꯕꯁꯨ ꯏꯔꯩꯃꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯇꯟꯖꯥꯗꯨꯗꯅꯤ ꯅꯤꯡꯊꯧ ꯁꯛꯍꯦꯟꯅ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ. ꯏꯔꯩꯃ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯀꯣꯂꯝꯕꯗ ꯁꯠ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡꯗ ꯂꯩ.
ꯁꯛꯍꯦꯟ ꯁꯥꯎꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯗꯣ? ꯄꯨꯟꯁꯤꯕ ꯑꯗꯨꯃꯛ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯁꯛꯍꯦꯟ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯅ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯥ ꯑꯁꯤ ꯐꯥꯖꯤꯜꯂꯨ꯫ ꯂꯥꯟꯃꯤ ꯈꯔ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯔꯩꯃ ꯄꯥꯈꯠꯅ, ꯅꯈꯣꯏ ꯃꯍꯥꯛꯄꯨ ꯐꯥꯕ ꯌꯥꯔꯣꯏ꯫ ꯁꯛꯍꯦꯟ ꯃꯆꯥꯅꯨꯄꯤꯗ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ꯫ ꯀꯣꯅꯨꯡꯗ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯜꯂꯨ꯫ ꯏꯔꯩꯃ ꯉꯝꯃꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯄꯨꯟꯁꯤꯕꯕꯨ ꯐꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯦ ꯁꯒꯣꯜ ꯑꯄꯥꯏꯕꯤꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯄꯔꯦꯡ ꯄꯔꯦꯡ ꯄꯥꯏꯊꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯩꯃꯗꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯒꯦ ꯈꯟꯕꯗ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯉꯁꯥꯏ ꯆꯠꯈꯤꯕ ꯑꯗꯨ ꯂꯩꯆꯤꯜꯅ ꯈꯪꯍꯧꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯐꯥꯗ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯛꯍꯦꯟ ꯀꯟꯅ, ꯅꯨꯄꯥ ꯑꯁꯦ ꯐꯥꯖꯤꯜꯂꯨ ꯌꯥꯝ ꯊꯨꯅ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯟꯁꯤꯕꯕꯨ ꯐꯥꯗꯅꯕ ꯉꯥꯛꯊꯣꯛꯂꯤ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯈꯨꯠ ꯁꯣꯛꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯔꯩꯃ ꯀꯞꯄꯒ ꯂꯥꯎꯔꯛꯏ꯫ ꯇꯣꯛꯑꯣ, ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯊꯣꯛꯅꯔꯣ꯫ ꯄꯨꯟꯁꯤꯕ ꯏꯔꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯅꯣꯡꯂꯦꯟꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯏ, ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯅ, ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ꯫ ꯆꯠꯄ ꯌꯥꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯅꯣꯡꯂꯦꯟ ꯂꯥꯟꯃꯤ ꯈꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯏꯔꯩꯃꯁꯨ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯛꯍꯦꯟ ꯃꯥꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡꯗꯨ ꯁꯠꯇꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯝꯕꯥ ꯄꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ ꯑꯅꯤꯗꯨ ꯊꯥꯡꯒꯤ ꯂꯝꯕꯥ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯃꯅ ꯑꯃꯕꯨ ꯂꯥꯛꯆꯕ ꯄꯥꯛꯅ ꯉꯝꯅꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯏꯔꯩꯃꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯗꯨ ꯈꯨꯡꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯂꯥꯟꯁꯦ ꯃꯤꯀꯨꯞꯁꯤꯗ ꯇꯣꯛꯇ꯭ꯔꯕꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯛꯍꯦꯟ ꯄꯥꯈꯠꯅ ꯃꯆꯥꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯅ ꯁꯛꯍꯦꯟꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯗꯔꯛꯄꯗ ꯈꯦꯠꯂꯝꯃꯤ꯫ ꯁꯛꯍꯦꯟ ꯃꯈꯥꯗ ꯇꯨꯊꯔꯛꯑꯝꯃꯤ꯫ ꯏꯔꯩꯃ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ! ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯄꯥꯗ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯟ ꯑꯁꯦ ꯇꯧꯕ ꯄꯥꯝꯂꯕꯗꯤ ꯅꯆꯥ ꯑꯩꯕꯨ ꯍꯥꯟꯅ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯨ, ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯅꯣꯡꯂꯦꯟ ꯃꯆꯥꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯄꯤ ꯇꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ, ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯃꯛ ꯌꯦꯛꯅꯗꯨꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯃꯒ ꯑꯃꯒ ꯌꯦꯛꯅꯕ ꯊꯝꯕ ꯑꯁꯦ꯫ ꯁꯛꯍꯦꯟꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯦ ꯍꯧꯖꯤꯛ ꯈꯛꯇꯗ, ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯨꯄꯤ, ꯑꯩ ꯅꯈꯣꯏꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯏꯆꯥ ꯏꯔꯩꯃꯕꯨꯁꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯏꯔꯩꯃ ꯃꯄꯥꯒꯤ ꯑꯁꯣꯛꯄꯁꯨ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯕꯤꯔꯤ꯫ ꯑꯌꯤꯡꯕꯤ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯔꯦꯛ ꯃꯄꯤ ꯇꯥꯅ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯂꯥꯜꯂꯤꯕꯗꯤ ꯅꯈꯣꯏꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯂꯥꯜꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯄꯤ ꯇꯥꯅ ꯁꯛꯍꯦꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕꯒꯤ ꯃꯍꯨꯠ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯁꯛꯍꯦꯟꯁꯨ ꯃꯄꯤ ꯇꯥꯅ, ꯏꯇꯥꯎ, ꯅꯠꯇꯦ, ꯁꯣꯏꯔꯔꯤꯕꯁꯦ ꯑꯩꯅꯅꯤ, ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ꯫ ꯏꯇꯥꯎ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯔꯤ ꯑꯗꯣ ꯑꯣꯏꯔꯁꯤ꯫ ꯑꯗꯨꯒ ꯏꯇꯥꯎ,
ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯏꯔꯩꯃꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯁꯛꯍꯦꯟꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯥꯎꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯅꯆꯥꯅꯨꯄꯥꯗ ꯄꯤꯔꯒꯦꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯁꯛꯍꯦꯟꯒ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯒꯁꯨ ꯍꯥꯟꯅꯒꯨꯝ ꯑꯆꯥꯟꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯔꯩꯃꯒ ꯄꯨꯟꯁꯤꯕꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫